Tamenglongda ecotourism ki thabak thoram sing henna chawkhanabagi pandamda consultative workshop kam awareness program ama pangtokre. Tamenglong Forest Division na Manipur lenga ki principal Chief Conservator of Forest Anurag Baspai ki lamjing makhada miyamgi senthok lambil ainabagi thabak thoram kaya paikhatnaba honari. Masigi sarugama oina ngasi Tamenglonggi kaikau namkaulong khulgi araibat kep amasung masiga naknana laiba mahusagi swimming pool da ecotourism gi thabak tawram sing promote tawnabagi consultative workshop kam awareness program ado pangthokhibani kaikau namkaulonggi chairman Kadirai Kamaina preside tawraga pangthokiba thawram aduda Tamenglong district ki DFO KS Hitler Tamenglonggi RFO Joel Gangmai amadi Tausemgi RFO A Promeswarna Resource person singwena marik chumba wafum kaya thamki loinana workshop kam awareness ki thawram aduda khul nifu dagi lakpa village authority ki members singna saruyaki arrivat kep amasung masiga nangna leiba mahosagi swimming pool da ecotourism ka mari leinana semgat sagat kadaba sing forest department na paikhalagani team aduna Tamenglong DC office ki manakta leiba ecotourism ki site ama oina semgat pa yagadaba khopanglang kep tasu chatuna yengsinki